Assalamu alaikum. Aikoi COVID-19 pandemic sina la aba matungda mayamda aikoi gi vaccination gi matang ji osalakpada fear psychosis ama adagi misconception mayam ama leiba koi thengnare ano sigi mayam ji gyan taba mi lele su heraba mi sing na phawba vaccination ji kari no masigi concept si seng dadana aikoi gi fear psychosis to the moiz adum yausan ba kya ama koi thengnare ada friend circle sing dagi mung manung dagi kerole kai dagi sum wahang ji hangna amnena akoi no su akum ji zompi da ya da ba hanga banina ada aigi mai ke dagi su mayam puna khangminnaba yaba mong da yamna medical terms mayam season na bana taba yam common oiba karigumba khang da ya da ba macha khara aisu mayam da share tawjari bani ada ahan ba dai koina khanga to buse laina ama pokhan bangam ba microorganism sing hai tare che koi gi londa da medical londa da di pathogen hai na haire ado sigi microorganism sing je makal yam yami ado yam common oina mayam na khangna ri di virus ka bacteria ga ne ado bacteria gi di bacteria se di koi gi yam antibacterial drug hai tare na traga na antibiotics hai ri je ado antibiotics sing si bu bacteria ha na ba drugs ne na khangne ado mayamna common oine antibiotics si adum kapna re na gul tablet oina su chana re makhal se am lai gire bacteria se di ado mana yam henna su infection to phali se bacteria na su yam ngami ado bacteria ga virus ka ni si gi khena ba se di ko gi yam lai gire ado yam maru major oina khena ri se size yam khenai ko gi bacteria se di yam chawi ana achau bo podam hat pai se yam lai isam sam concept ta aduga akupa yamna kup karba pota ma hana bo hona bai se yamna luba amani ado luraga so ji antiviral treatment mayam drug mayam leire maduna ko gi virus makhal mayam di hat pangame adu bo still nauna tholakpa virus ki strain ama virus makhalama magi molecule ma bu sagatli ba mangon da yauri ba haksang bu laina thokhan bangam ba nahan bangam ba machak ko gi medical term da hairaga na antigen kawi masi protein makhalamani and bacteria da so du mangai atai virus da so du mangai makhoi na hakchang da laina pokhala ise makhoi da yauba molecule ma hadi kari haitare protein makhalamani hada du gi protein sinani thogala ise madu bune koi antigen haise hari antigen sin laina thokhan bane ado ngasai gi antigen si putholo ge haitara ga di either makhoi hat pama natraga antigen do madu koi gi antigen do mu loisan ba ma si ani ji ni lady option si ado antibiotic sing si di microorganism gi ni haire microorganism do so muka bacteria gi ni habini ina hajere do sorry ana bacteria hana na bagi damakta lady ba antibiotic sing se koina viral infection da ani gi viral fever da arum hobda virus na thokan ba arum gum bada madu koi season na bada effective oiroi maduna he na dum hakchang sokan gani antibiotic ai si di aikoi hakchang da kanaba aikoi gi bacteria ma amun soksang da yauri bin intestine da gastrointestinal tract hai tare khanau dagi horagana aikoi amang thong phaw da lei khiriba maril si da kanaba bacteria ma yamam lei ribane haiba bacteria sing du su antibiotic si henjan namadi above the aikoi gi recommended dose doctor na recommend tor dose dagi hengana chara ga di madon sum kai han duini kai mam thon duini adana sugumba kai ba mayam se thoktanaba gi damakta aikoi gi darkar leba khakta da su antibiotic si chabi tai masim message mani and antibiotics di mayam lana sijinare masim di handak ta lakhiba report ama da su aikoi covid-19 pandemic manung se da india da leiriba miyam sing sina pharmacy dagi natraga masagi self administration tawba masana tablet si leiraga chaba drug leiraga chaba aduna ngasai gi antibiotic se yam lana sijin ki hai na report ama da su handak inau no da thengna se and antibiotics di mayam lana sijinare maduna hakchang da kanaba bacteria sing hat pa da natana hakchang da kanada ba sing du hat na ba honarak pa da kona akai bo heli adi ekoi ngasi yamna keno oiba dose yam han thaba tablet ama hai tare and amoxicillin hai ri khudamoina man hat pa ngamba bacteria ma khallama amoxicillin si darkar leitana sum cha cha salagadi natraga dose yam na wang na sum cha salagadi maduna kamai to ge da khar leira kanda ekoi gi antibiotic atopa amu oiragasu natraga hairiba antibiotic same antibiotic se masi oiragasu masina hairiba bacteria ama laina ama mathangi da hatpa hanana bohonarak bakanda maduna ngamda bo heli adigi matukda antibiotic resistance thogalle resistance ai sinabu koigi hatpa ngamaktaba
ngasai bacteria sing duna haina thorak pa hai tare ngasai tablet to adugi drug makal do haina thorak pa aduna moina madugi protection se khangna dum hingba ngam khra ba adjust taw khra ba hai tare aduna adugi drug to nataba to pa ma muk hena kan ba ma chang da side effect yam leiba ma muk doctor singna recommend tawra ne ba adudi isa da mangjare aduna yamna hakchang da yamna sokhal loi do ba makal gi antibiotic man heart pangam gado budo aina antibiotic se lan lana sijinaraba dose dagi hengana sinaraba aduga akhangba tana dana sum leiraga chagargadi maduna solakpa side effects sing amadi maduna oihalaiba resistance to maram oiraga hena wangba dose amadi hena kanba side effect wangna leiba option sing amuk tarakane ba aduna changda mukene sone sima swaida thamjaraga covid 19 gi situation sida hojik aikoina vaccination gi wari amasung mayamna yamna toina linerak pasida vaccination si hakchang da kam sokhan bage masina si halli ka haibusu yam leigre ada vaccine haibasi karino se mahan bra khangba machangi vaccine aisidi masai gi bacteria nataba masai na aise ki yam common oibada virus ka bacteria ga haise bani ana virus sing se hana na bagi antiviral drug sing si masi nataba virus kisu bacteria gisu apun bagi oina masai gi makhoi sigal lan thengna jaba drug nataba ko akoina synthetic oiba mapandagi aikogi lab tagi natraga kanodagi saraiba pharmaceutical company mayamjina saraiba drug si nataba aikogi hakchang manung da leijaba molecule khara na hakchang manung da leijaba protein khara na lantheng na jaba masu leiri hajariba aikogi bacteria virus sing sin infection hakchang dek changa ko matam da any foreign body mapandagi lakpa aikogi particle man hek hakchang jang pada mase hakchang da leifam thokta potni haibasi hekta sakhangba madi maduga lanthengna ba group ama leiri hairiba group si masigi cell kangbu ase aikogi dairaga army gum bane moina nahak leita hakchang sida lakpa akai atoi sibu sena duna lei no sigi group sibu sigi system sibu ne aikoina mayam nasu adum tanaraba immune system na hainarisi no sigi immune cells sing sina hakchang da aikogi mahikam hek changakpaga natraga karigumba potama fataba potama hakchang manung de hek changakpaga makoina masak khangi aduga madu loisinabo honei aduna covid 19 virus idala akan sida covid 19 coronavirus hariba virus se hakchang da changa akanda kariguma midu ekogi midu gi masada yauriba immune system siga lantheng narani lantheng nabasida hakchang gi immune mapangan farib immune kalibising duna kariguma ngamdana coronavirus se laksan gragadi coronavirus hard kiba kogi machak sing ado hakchang da lengdana dum leihogane ida forever aduna ne madugi adubune koi na hawai yam ngallingai da vaccine pudoktringai da serum donate tauge yes serum kapkani haidana ka haina gari do na serum mai di blood ta yauriba kogi cells sing ji lauthokraga lemhoriba isingi saruk amadi kogi molecule mayam ama leire protein kai ka mayam ama adugi apun badubune koi na serum hai se adugi serum sida hairiba mahik ka thenglan thengna bangam ba pot se ekoi medical term da hairga di madu antibody ena kawi aduga hakchang da kai ba thokan bangam mi ba protein zibuna antigen kawi adu antigen sing se changsalak panani ekoina laina ama thola iba adagi hakchang da kai ba thola iba mayam se madugi antigen se hakchang da hek chang ko matam da hakchang na khange ba hairiba cell kangbu sina khange ba immune cell sing sina adu immune cell sing sina hairiba antigen si hek masak khangbaga matam chang na makoina thido ani masi kamai tawna sabano masi hat ke haragadi karam khulai saba tai habese moira nainarani nainara kandu da hairiba immune cell sing sina akaknaba antigen amamamgi akaknaba antibody amamam sayaba an antibody aisina bu hakchang na sungba potni ana cell sing sina adra mana loisan gaduri bni mapandagi changa iba hakchang da laina thokhan bangam ba protein se madugi system sibu ne koina antibody amadi antigen interaction na hairis ana sigi antibody se sunghanna bo honaba ama khakne ba vaccination haise hakchang manung da mahausana hakchang manung da yauzariba laina tina amadi mahik matai ga lan thengnaba ngambagi shakti se masi fudokan ba haiba tare vaccination tawse aduna vaccination haibasidi coronavirus ki mahik to sondha laba koi ki mana akai ba kaim to thokan bangam draba tawbudi antigen dudi yauhalliba madugi structure dudi yauhallaga natraga mase coronavirus date oibe yai natraga as I weaken oibe yai madugumba potsak ado hakchang da kapsallaga hakchang na hairiba potu masak khangdo halaga antibody ji sunghalakanda hakchang da matam chupagi oiba masai gi immunity ama adi ngaklo ama
chungoi ama hakchang da thammaganda asengbagi corona virus in hakchang da kona karigumba laibak thidana changak pataragasu hairiba corona virus to madu hat nanabagi damakta corona virus to the yauriba hakchang sokhan bangamba protein antigen haise adugumba pot sing dubu hatok pangamba aikogi antibody se hanadagi thorang to drak chang da leihanbagi wani madu lehalabani asengba corona virus natraga any atopa oisanu madu lakko matamduda hairiba antibody singduna maromdom lantheng nazagarani ana memory cells ena cell mayam ma leigre ngasagi immune cells sida ana memory hana sigumba sagi porsi lakre aduna di masi hana na bakulai di antibody makal karam bano jima chalauna khangaga hakchang sina madugi action du tawba hore e madu maina hora agadi ngasai tha ama changna lantheng na gada budun mir humni da nini da pungkun mari da sumaina yam thuna hairiba virus tu loisan bangami mangan bangami maduna lakada ba consequence mayam do fataba fol kaya do madu ngathok bangami sinida ana the whole story is ikari noida vaccination haise ngasai gi mahik to hatok nabagi damakta kapana te natraga coronavirus naba mi amada parasano haina kapkadabni haina sabaida kama natraga vaccine amanatti vaccine haibasidi masa fariba mi duda karigumba coronavirus changak pataragesu virus tugal lanthengna na pot to han hakchang hapchan bagi adugumba mawong amani haita adra mayamna misconception leiribdo hakchang da mahikama natraga fataba pot ama hakchang da di yamna hu oi ba potsa ka hakchang da kapsan banatti ana masidi protection shield amani protective shield amani adra mayamna masida kiba natraga lana pau sandok pasina ching mayam se tobidana ba ai gi market gi so haijeri adige mana khoise khangaga amadi fact achumbo wafam di yumfam oiba aduga kari haitara khoigi lairik amadi akhang aising intellectual singi aduga field du leiriba mi singdugi advice lauraga makoiga tanaraga tabakodi mok tobi fai hidak ta charaga su natraga isagi ana ayeki hidak lantak laibo oiraga su natraga any thabama to matamda akhangbaga field du leiriba mi singa tanaraga tawbiyu ad isagi apambada isana khangdana blind mina haiba ma lawraga tawragadi isadagi hena laibak thiba mangjaba leiro isana dumodi fold phangoni dana akhangbaga tana biraga thabakoti mak tawbiyu tekta kaidana nungai yaifana punsi nungsangna punamak leibo oibiyu haina